Mahiroi tara tareta certificate momento amadi achamba khudwal piduna ikai khumnaba utki. Bisnupur district ke manung chamba kwaktak tera khongsang bi gram panchayat ward number 1 ba MD Abdul Kadi Pukri Mayum chahi nifu apopa lekhidraba MD Abdul Halim gi yumgi berenda da ngarang ahing pung 13 minute nifurom tabada sakhangdaba mioi singna hand grenade ama thamlamne hari amoromda Manipur ge thokliba irang na Leta drabat charang naraba matamsida yumgi berenda da bomb thamjinduna aki akhang piriba thawong asi all kwakta US voluntary organization Akivo Kwakta or Kwakta Coordinating Committee Akok Jamaatul Ulama Bisnupur Anjuma Islai Musra Kwakta na condemn tawi o nakaramba lalhulup na kanana kari maram gindamak bom asil lang silambano atubada sinur kadabani hari. Thanggai Assembly Constituency da laiba class 10 amadi 12 ki chatliba chahi lisingani kumanga gi exam singda mai paklaba mahiroi sing opagalunya na education conclave ama Komal and Kumari and KNK Foundation ascenduna thanga Howring Chingya Community Hall Bisnupur District da pangthokri tharomduda DM University former Vice Chancellor Professor M. Rasmohan Maharaja Buddha Sandra College ke Principal so Oriba Association NCC Officer 14 M Battalion Mas Dr. Babananda Takalambam Board of Secondary Education Manipur Retired Deputy Secretary Dr. Salam Mangi Corrective Circle Director TM Herojit Manipur Police Retired Additional SP Sri Laisram Bir Babu Amadi Your Future Star LILP Founder and Director Jimmy Devi Thokchomna Athiba Mitulan Singh Amadi Wanganglu Oina Saruk Yaki KNK Foundation gi Chairman Uttam Kumar Ningthojam na phongdokhibada Harok liba thanga AC gi Mahiroi Singbo Tungi Punshida Matik Chaba Mioi Amamam Oihanba Ngamnaba KNK Foundation na lokhalakpa thorang singi saruk ama oina tharomse pangthokpani masigi khudong chaba lobiduna Mahiroi Singna Tungi Career Sembada kanaba lobiu haiki tharomduda class 10 gi Bosema loba exam da mai paklaba Mahiroi humfumdoi CBSE da mai paklaba Mahiroi nipan class 12 ki Kosema loba exam da mai paklaba Mahiroi kun amadi CBSE gi Mahiroi nipan pun Loba class 12 ki exam da mai paklaba Mahiroi marifu tara mapanda momento citation amadi sel gi manapidina puning thawatki Chatliba chahi asida pangthokiba bosam amadi kosema loba examination singda mai paklaba Torbung Gram Panchayat ki Mahiroi Singh Lamthabong Area Voluntary Association Laba Club na ngarang phagokchak ikai mamang laikai da opagi pangthokiba tharom ama pauloba lakpa Pongmi ki kangbu ama phagokchak ikai tidim lambi gi barricade da 16 Jarwal Rifles na Pongmi Singbo pauloba changhan khidaba Laibak Tibani, Masigi Damak 16 Jarwal Rifles na Miyam Kangna Lale Haina Sandurakadabani Haina, Laba Club ki Secretary Kaitel Lakpam Sushil na Phongdorakpa Thadorakpa video footage amada Phongdorakli, Mahak na Makata Kibada Chahi Ani Helaklaba Manipur da Thokliba Irang asida Bom Nongmai Marakta exam pass tawgadra tawaidra haina Thawaiwana exam thakiba Mahiroi Singh asina pass tarakpada achamba khudal pidina pukning thawatnaba pangthokpa tharom adugi pauloba Chatliba Pangmi Singbo Pauloba Changhandabada Natana Matam Sangna detain tawduna thamkiba camera check tawnaba chathakiba thawong condemn tawi maramsina 16 Jawan Rifles na chathakiba thawong adu Manipur miyam khangna lale haijagadabani haiki Anangsi pastawa tada tawo ida haidu minhan na laya mara kasida pastawa ga sakhe da yang chamuk Pukul tahun amada media ini senau senjangan kita ada amadi jangan kita ada malu wira kanda function ada makung pan kita ada masih lagi tiran atau benda tanda 16 lawan dah sana kelakon lang hanya sebab pada ni hanya lagi ni anda angan Writers Club Manipur Nambol gi ahum suba nong thomom Sandra Kalaning Singh Saitemana 2025 Kaithel Lakpam London gi wari macha lairik Amun Bahida Pikre Writers Club Manipur Nambol na senduna Royal Academy of Law Inawi Conference Hall danga se pangthokpa manalan thokpa gi tharomda Writers Forum Imphal gi hanagi President Lamabam Birmani Royal Academy of Law Inam Governing Body gi Secretary Irengbom Jugesor Writers Club Manipur Nambol gi President Purai Latpam
Brajamuhini na athoiba mithulen sing oina saruk yaki tharomduda donor nongthongbom Chandrakalagi mafamda haikat leikat tamlaba matungda awardee oiraba kaithal lakpam London da sol citation amadi sal oina lupa lising kun mana oina piki wangangloi singna donor nongthongbom Chandrakala amasung awardee kaithal lakpam London gi punshi wari gi matangda wangangduna khangminaki loinana donor amadi aibagi warolsu taminaki Itin famge ahan ba mapo kumongi tharong ngasi press cup ke lokta hol da pangthokre tharomduda DM College of Arts ke principal Professor Sagwal Sam Lanchenba Maitei Arts and Culture Government of Manipur gi retired Joint Director Sapom Baige amadi itin famge chief advisor Chamba Laishramna athiba mithunglen oina saru yakibaga loinana itin famge founder president Laisang Them Budi Maitei na phongdorakpada ariba ipa ipu singna thambiramba ipa lai ipu lai singi saklen Saba Laifam Lensingbo Kanba Amadi Machoy Tariba Aikoi Masenbo Punsan Nabagi Pandamda Sangstan Asi Tolakpane Haina Fongdoki Imphal West District ke manung chanba lamsang thong saba lojiba fawba kanagumba mioi natraga lup amatana athengba ayeba amata pibi ganu haina lamsang thong maikai joint committee na release atuna kholau kaya laukre ngasi lamsang tauthong haurong amadi masigi akoibada leiriba clubs amadi maina paibi singna changsing kiba khongjang adu da saru yakiba Lamsang Makha Lekai Welfare Association ke secretary Hanthem Silana hai kibada thong ase saba lojiba namaram Oiduna hauze miyamna chatnariba lambi ase mamang matamdagi hauna kodongthiba kaya mayok nakre hauze chu kodongthiningai oiri hariba thong ase loishindaba maramna nongju thagi matamda maikai aduda leiriba praja singda ichaw mayok nabada natana Turial asegi Mapanda taba khunja singda ichaw ama mayokna hale maram asina praja miyamgi awaba ase ubiduna thong asebu athuba matamda loishinbiu kanagumba lup singnesu athingba thambiganu mateng pangbiu haiba wafam sing phongdokki aragadi huji lau panda tholakpada thengnagadaba nong churba matamda mi kaya gari macha kaya tusandana mathai thabagi thimda lakpase masida khudong thiba si kannabagi damak organization amadi lukyan mateng pangbidana athingba thambigano haiba wafam se thujari Leibaga sige COVID-19 active case listing amaga sopna mapan leire hari me tara mapanda Kerala Tamil Nadu amasong Maharashtra da case tani yakaitere leiki Health Ministry na hai kibada COVID variants NB 1.81 amasong LF7 hanakta India da thengnare NB 1.81 gi case ama Tamil Nadu da April da thengnaki aduga me dana LF7 gi case mari fangki World Health Organization WHO na NB 1.81 amasong LF7 variants under monitoring BUM haina classified tori variant of concern F BOC natraga variants of interest BOI haina classified tode hariba COVID-19 ge variants ase China amasong Asia gi ate leibak singda thengnare COVID-19 gi matangda haukiba trial da review tore amadi Kerala Tamil Nadu Maharashtra amadi Karnataka na chingbagi maru aina report fangi Integrated Disease Surveillance Program IDSP amasong ICMRS Pan India Respiratory Virus Sentinel Surveillance Network ki khuthangda COVID-19 yauna casting ase Pan India System Surveillance of Respiratory Illness oina khangnaba yai hari case ayamba na ka hena asopanate amadi yumda care taruna lei hari Israeli strike na Gaza strip da miyo yankai ni thoi hatkre masigi manungda school da changda famloduna leiba miyo kontra taruk yauri makoina tumni da strike adu chathaki bani haina health officers na phongdoki Hamas ka tongnaki ba ceasefire ama March ta loiki badagi Israel na makoigi landa bagi thabak amuk chatharakki Gaza loishinba amadi Hamas bo manghandriba fawba lan loikiroi haibasi Israel gi wasakni hairi Hamas bo khutlai thaduk hanba amadi makhoi gi lanfa yankai nipan adu thadoroktriba fawba lan tokhigani haina so phongdoki Jinjak hidak lanthak thau natraga ate polam sing Gaza da pushilakpa Israel na thingduna lakhibani adubu humanitarian ground changhanbadi yahankre Chak tangba thoklagani haibagi wafam ad groups na phongdokpa laikre Ministry ge emergency service ge head
Femi Ewatna Fongdokibada, Darasta Labor School da Strike Tabada, Mioi Kayaso, Soki, Lekidravasing Manunda, Macha Manga Luinana, Makoigi Apopa Yauri Hari. Sanavagi Pau. Thasagi Kulum Dwege Kumari Fauba, Bangladesh, South Asia Gate, the car the Pangtokiba, Excel Sports Promotion da, S-Tech Sports and Flight Studio Gate Costo Oriba, Manipuri Professional Boxer, Deep Lightstrom title Lobangam Cray, 90.6 Crucial Weight Category. Da Deep Lightstrom ga Bangladesh ke boxer Hiramia gat lamba thengna khibani. Deep Lightstrom na India loina na lamda masigi achoba mai purakpada S-Tech Flight Studio ge maikaidege harau tayamba sa phongdorakli. Aroibada maruiba pau amuka hanna pizari. Numit mangane sathagada mari shuba state level iru hai kumai ngasi hodokre. Governor Manipur gi miyam da lale haijagadabani haibagi wampham kayada khongjang sangsankre. Thawai Mirial gi mieng makada laikhong kaithal hangdokre. Luinana India da COVID-19 gi active case listing amaga sukna mapal leire. Matang asida email solam sanuk sa pollution jari mieng tabir besingbo amuka hanna kurumjari.